Hello, welcome back to my channel 7 Speed. Anova chahi lakpasida anova makal gi gari sing puduna laksari ko. Ado sigi review video sing asi sigi koi price adagi feature adagi makal id magi variant ko. Ado samlapa details abe charopa kala khangmina se haidana sigi video semjabane. Ado mayam video se hauna batawar se ado haujungai mawaina na koi video sibu channel sibu nauna thengna bi yawargadi subscribe like and share sungai soiduna tawbiramo ado sugumba mari gari ga mari leinaba content sing ai mathang adum puraga laksage ado haurisi ko mayam Asi gari sigi model je SX 4x2 manual transmission dun ka 2.8 liter diesel gini masi on road 38,47,537 mulai ka ado masi magi koi engine gi cc je 2.8 liter ni ka ado maximum power sina 174 bhp aduga my maximum torque sina 420 ka ado masi gi magi ground clearance ka didum wange 225 wange ka ado hawrasi ji koigi Fortuner je magi koigi ahan bada front profile ko Fortuner gi front profile kari lege have the yeng kanda magi headlamp se koigi projector oire ko sida si yamna distinct oba light have tare yam sana ka chat pangam bakeno makal mi sida so koigi DRL gi koigi light ama yauri ko yamna slick oine yam design je yam phajaba have tare adu makha dun sida fog lamp si projector ni adu sida sensor sida yauri ko sensor je ani ni somdam yaure adu sida koigi chrome na sigi design je yamna Fortuner gi magi unique looks ama sina keno ton ba tare putok ba tare adu sina magi grill le ko grill gi design su dum phajai ko yamna glossy element ko adu Toyota gi badging si yam sound am yauri ko adu ma sina koigi front gi magi skirt haigadra koigi keno se muscular ama looks ama sina dum pialle ko adu sida da koigi siju koigi DRL gi type ni ko sida yauri ja si mong ja adu sini mamangda front da leiba keno singje hairgadi magi koigi front da koigi sigi magi keno se magi approach angle je si yam wang ba haibtare ko aduna se off roading to matam de yamna kanaba ama oigani ko adu som maningrom da departure angle sumaina maningrom da so malai ko adu su wange ko sagi makhagi koigi sigi keno light se koigi DRL eno ju thawak tawre aduga sequential indicator eno ju thawak tawre ko sigi keno se si pose aduga hoji muk side profile lom da lakpa kanda side profile lom da kamai to geda koigi sida RBM sida koigi LED de koigi side indicator eno si leire ko adu si makha da ada lem ama yaure ko aduga sigi body gi koigi side clearing ko sija sisu yaure aduga tire se koigi 80 ni ko adu si diamond cut oire ko aduga man rejo akoi disc brake so dum yaure ko mamang je aduga akoi tire gi size se akoi gi si leire 265 by 65 or 17 inch ni ko mai keno se saw gi size aduga sigi mamdala pakanda magi ground clearance se akoi gi 221 sigi magi ground clearance 221 aduga magi side footstep sima adum yaure ko sida footstep adi chrome handle aduga sensor yaure adigi sigi body se sang na khoi chrome na treatment ja aloi phau ko komok tawre ko adune maning chu dum chrome loi keno tawre aduga roof rail ko si functionable di oi do mandre ko si leire adune sini akoi gi adum yengbuda glass ko adum UV cut glass adum oire moi ko ado yengbuda yamna fajare yengbuda ado maning lom da muk yengsi jik akoi maning gi profile lom da muk lakpa kanda kamai yaw ge bu sida akoi gi black koi chrome glossy chrome hai tare the light ki magi boundaries so chrome na finish ta ko aduga seida sequential oina koi gi light koi gi indicator oina mai ji yaw ko ar si pura full LED nga thani ko adu si maning lom da so koi gi sigi sequential indicator je mai da leire ko aduga matai sida koi gi kata LED da pire ko adu sim magi boundaries de jo koi chrome koi glossy finish
ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯅ ꯑꯃꯨꯛ ꯁꯤ ꯁ꯭ꯄꯣꯏꯂꯔꯁꯤ ꯂꯩꯔꯦ ꯑꯗꯩ ꯍꯥꯏ ꯃꯥꯎꯟꯠ ꯁ꯭ꯇꯣꯞ ꯂꯦꯝꯞꯁꯤ ꯁꯤ ꯑꯩꯈꯣꯏ LED ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯗꯤꯐꯣꯒꯔ ꯌꯥꯎꯔꯦ ꯔꯤꯌꯔ ꯋꯥꯏꯄꯔ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯗ ꯐꯣꯔꯆꯨꯅꯔ ꯍꯥꯏꯗꯅ ꯁꯤꯗ ꯆꯥꯡꯅ ꯑꯩꯈꯣꯏ ꯀ꯭ꯔꯣꯝꯗ ꯍꯛꯑꯒ ꯂꯩꯔꯦꯀꯣ ꯁꯤꯅ ꯇꯣꯌꯣꯇꯥꯒꯤ ꯕꯦꯖꯤꯡꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯅꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯔꯤꯐ꯭ꯂꯦꯛꯇꯔ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯟꯁꯔꯁꯦ 1 2 3 ꯑꯗꯨ ꯁꯦꯟꯁꯔꯁꯦ 3 ꯊꯣꯛꯅ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯗꯤꯄꯥꯔꯆꯔ ꯑꯦꯡꯒꯜꯁꯨ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦꯀꯣ ꯑꯗꯨꯅ ꯑꯣꯐ ꯔꯣꯗ ꯇꯧꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯇꯥꯌꯔꯁꯨ ꯁꯤꯗ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟꯁꯟꯒꯤ ꯁꯦटअꯞꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯐ ꯔꯣꯗꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯁꯁꯄꯦꯟꯁꯟ ꯃꯈꯜꯗꯨꯅꯤꯀꯣ ꯁꯤꯒꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯔ ꯁꯥꯏꯠ ꯂꯣꯝꯗ ꯆꯪꯉꯒ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯡꯗꯒꯤ ꯍꯦꯛꯇ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯐꯇꯁ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯤꯗꯩ ꯑꯗꯨꯝ ꯍꯧꯔꯦꯀꯣ ꯁꯤ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯦ ꯑꯗꯨꯒ ꯁꯤ ꯑꯥꯔꯝꯔꯦꯁꯁꯦ ꯁꯣꯐꯇꯁ ꯑꯣꯏꯕ ꯁꯤꯗ ꯀ꯭ꯔꯣꯝꯅ ꯑꯃꯨꯛ ꯐꯖꯅ ꯁꯥꯡꯅ ꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯁꯤꯁꯨ ꯀꯩꯅꯣ ꯊꯣꯡ ꯍꯥꯡꯇꯣꯛꯄꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯀ꯭ꯔꯣꯝꯅ ꯐꯖꯅ ꯐꯤꯅꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯑꯣꯜ ꯋꯤꯟꯗꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯉꯥꯛꯇ ꯑꯣꯏꯕꯀꯣ ꯑꯗꯩ ꯁꯤ ꯄꯋꯥꯔ ꯕꯦꯝꯁꯤ ꯁꯦꯠꯑꯞ ꯇꯧꯅꯕꯅꯤꯀꯣ ꯑꯦꯗꯖꯁ ꯇꯧꯅꯕꯅꯤꯀꯣ ꯑꯗꯩ ꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯁꯤꯗ ꯀꯩꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯄ ꯌꯥꯕꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯂꯩꯔꯦ ꯁꯤꯗꯩꯗ ꯁ꯭ꯄꯤꯀꯔ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯅ ꯇ꯭ꯋꯤꯇꯔ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯠꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯁꯤꯠꯁꯦ ꯃꯥꯒꯤ ꯂꯦꯗꯔ ꯔꯦꯞꯇ ꯂꯥꯛꯑꯦꯀꯣ ꯁꯤꯠꯁꯦ ꯑꯃꯨꯛ ꯑꯗꯨꯒ ꯁꯤꯠꯁꯦ ꯑꯃꯨꯛ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯗ 8 ꯋꯦ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕꯀꯣ ꯁꯤꯒꯤ ꯁꯤꯠꯁꯦꯀꯣ ꯃꯥꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯌꯥꯔꯦ ꯑꯗꯩ ꯍꯥꯏꯠ ꯌꯥꯔꯦ ꯑꯗꯒꯤ ꯏꯟꯀ꯭ꯂꯥꯏꯟ ꯔꯤꯀ꯭ꯂꯥꯏꯟ ꯌꯥꯔꯦ ꯀꯣ ꯑꯗꯒꯤ electronic ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯂꯤ ꯑꯦꯗꯖꯁ ꯇꯧꯕ ꯅꯠꯇꯕ electronicꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯖꯔꯝꯒꯦꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯌꯥꯏ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯡꯒꯠꯄ ꯌꯥꯏ ꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯣꯝ ꯃꯅꯤꯡ ꯍꯟꯕ ꯌꯥꯏꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁꯇꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯨꯜ electronic ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯁꯦꯟꯁꯔ ꯑꯣꯐ ꯑꯣꯟ ꯇꯧꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯄꯒꯤꯗꯨ ꯁꯤꯗ ꯅꯝꯃꯒ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅꯀꯣ ꯁꯤ ꯅꯝꯃꯀꯥꯟꯗ ꯁꯤꯅꯤꯀꯣ ꯃꯥꯏ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏ ꯕꯨꯠ ꯍꯥꯡꯇꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯕꯨꯠ ꯁ꯭ꯄꯦꯁꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯔꯦꯀꯣ ꯁꯤꯒꯤ ꯁꯤꯠꯁꯦ ꯍꯦꯛ ꯐꯣꯜ ꯇꯧꯔꯒ ꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯂꯣꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯏꯠꯇ ꯑꯃꯨꯛ ꯐꯣꯜ ꯇꯧꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯁꯤ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯂꯣꯝꯗ ꯑꯃꯨꯛ ꯐꯣꯜ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯁꯨ 60-40 ꯁ꯭ꯄ꯭ꯂꯤꯠꯇ ꯑꯗꯨꯝ ꯀꯩꯅꯣ ꯐꯣꯜ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨ ꯁꯤꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯃꯅꯤꯡꯒꯤ ꯊꯣꯡꯁꯦ ꯊꯤꯡꯖꯤꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯣ ꯑꯣꯄꯟ ꯇꯧꯕꯩꯗꯣ ꯑꯗꯨꯝ ꯅꯝꯃꯒ ꯊꯤꯡꯖꯤꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯁꯤꯗ ꯅꯝꯃꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯣꯞꯁꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯗ꯭राꯏꯚꯔ ꯁꯤꯠꯇ ꯐꯝꯃꯦꯀꯣ ꯗ꯭राꯏꯚꯔ ꯁꯤꯠꯇ ꯐꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯔꯤꯡꯒꯤ ꯄꯣꯖꯤꯁꯟ ꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯌꯔꯕꯦꯒꯁ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯥꯏꯗꯀꯤꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯩꯈꯣꯏ ꯂꯦꯗꯔ ꯔꯦꯞꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯇꯆ ꯁꯀ꯭ꯔꯤꯟ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ AC ꯐꯦꯟ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯀꯣ ꯑꯗꯨꯒ ꯁꯤ ꯑꯣꯇꯣ AC ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯒꯤ ACꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯗꯨꯋꯦꯜ AC ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯖꯣꯟ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯇꯣꯉꯥꯟꯕ ꯑꯃ ꯁꯣꯝꯒ ꯗ꯭राꯏꯚꯔꯒꯤ ꯇꯣꯉꯥꯟꯅ ꯊꯥꯕꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯒꯤꯌꯔ ꯅꯣꯞꯀꯤ ꯍꯦꯛ ꯃꯈꯥꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯨꯗꯟ ꯐꯤꯅꯤꯁꯀꯤ ꯃꯑꯣꯡꯗꯀꯣ ꯁꯤꯗ ꯌꯥꯝ ꯅꯥꯟꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯍꯦꯟ ꯕ꯭ꯔꯦꯛ ꯂꯩꯔꯦ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯂꯦꯗꯔ ꯔꯦꯞ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯀꯣ ꯃꯣꯗꯇ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤ ꯕꯇꯟ ꯂꯣꯏ ꯄꯤꯔꯦꯀꯣ ꯅꯣꯔꯃꯦꯜꯗ ꯊꯧꯒꯦ ꯍꯥꯏꯔꯁꯨ ꯁ꯭ꯄꯣꯔꯠꯇ ꯊꯧꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯑꯣꯞꯁꯟ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ IMTꯒꯤ ꯑꯣꯞꯁꯟꯁꯨ ꯌꯥꯎꯔꯤꯀꯣ IMTꯒꯤ ꯑꯣꯞꯁꯟꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯑꯩꯈꯣꯏ ꯗ꯭राꯏꯚ ꯇꯧꯅꯅꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤ ꯀꯩꯅꯣꯁꯤꯅ ꯇ꯭ꯔꯦꯛꯁꯟ ꯑꯣꯟ ꯑꯣꯐ ꯇꯧꯕꯩꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯔꯦꯌꯔ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭राꯏꯚꯔꯒꯤꯀꯣ ꯑꯗꯒꯤ ꯀꯣꯏꯁꯨ ꯑꯗꯨꯒ ꯁꯤꯗ ꯀꯣꯏꯟ ꯀꯩꯀꯩ ꯍꯥꯞꯅꯕ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯍꯣꯕ ꯁꯤ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯂꯣꯏꯅ ꯑꯌꯥꯝꯕ ꯀꯩꯀꯩꯅ ꯂꯣꯏ ꯍꯥꯞꯄ ꯌꯥꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗꯇ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯗꯦꯁꯕꯣꯔꯗꯁꯨ ꯁꯤꯗ ꯁꯣꯐꯇꯁ ꯀꯣ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯒ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯁꯤꯁꯨ ꯑꯗꯩ ꯄ꯭ꯂꯥꯁꯇꯤꯛ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯁꯤꯁꯨ ꯁꯣꯐꯇꯁ ꯑꯣꯏꯀꯣ
ꯁꯤ ꯂꯦꯗꯔ ꯔꯦꯞ ꯂꯣꯏ ꯑꯣꯏꯔꯦ ꯁꯤꯗ ꯀꯣ ꯃꯣꯏꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯗ ꯁꯤꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯗ ꯃꯣꯏ ꯀꯝꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃꯁꯨ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯝ ꯃꯅꯨꯡꯁꯨꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯁꯕꯣꯔꯗꯇ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯑꯗꯩ ꯁꯣꯝꯗꯅ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯁꯣꯝꯗ ꯂꯩꯔꯦ ꯀꯣ ꯑꯗꯨꯒ ꯁꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯁꯤꯗ ꯁ꯭ꯇꯦꯔꯤꯡꯁꯤꯗ ꯃꯥꯎꯟ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤꯁꯤꯅ ꯁꯣꯝꯒꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯩ ꯐꯣꯟ ꯚꯣꯏꯁ ꯀꯃꯥꯟ ꯂꯩꯔꯦ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕ ꯑꯣꯛꯄ ꯀꯣ ꯑꯗꯒꯤ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟꯁꯨ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯤꯅ ꯁꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯒꯤꯀꯣ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯃꯣꯠ ꯆꯦꯟꯖ ꯇꯧꯅꯕ ꯁꯤꯗꯁꯨ ꯑꯣꯞꯁꯟꯁꯤꯗꯤ ꯈꯔ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯦ ꯑꯝꯇꯪ ꯑꯣꯟ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ 3Dꯒꯤ ꯗꯤꯖꯥꯏꯟꯗ ꯃꯥꯒꯤ ꯗꯤꯖꯤꯇꯦꯜ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯀꯣꯟꯁꯣꯜꯁꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕꯀꯣ 3Dꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯁꯤꯅꯤ ꯑꯗꯒꯤ ꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯂꯣꯏ ꯁꯤ ꯂꯩꯔꯦ ꯁꯣꯝꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯂꯩꯔꯦ ꯁꯣꯝꯅ RPMꯒꯤ ꯃꯤꯇꯔ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯗꯩ ꯐꯨꯏꯜꯒꯤ ꯏꯟꯖꯤꯟꯒꯤ ꯍꯤꯠ ꯑꯦꯟ ꯀꯨꯜ ꯁꯤꯗ ꯏꯒꯅꯤꯁꯟ ꯑꯣꯟ ꯇꯧꯕꯒꯤ ꯂꯩꯔꯦ ꯑꯗꯩ ꯀ꯭ꯂꯁ ꯅꯦꯠꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯁꯤꯒꯅꯦꯜꯗꯨꯅꯤ ꯑꯗꯒꯤ ꯇꯥꯏꯌꯔ ꯄ꯭ꯔꯦꯁꯔ ꯃꯣꯅꯤꯇꯔꯤꯡꯁꯨ ꯇꯧꯕ ꯌꯥꯔꯦ ꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯩ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯑꯗꯒꯤ ꯐꯨꯏꯜꯒꯤ ꯏꯟꯖꯤꯟꯒꯤꯀꯣ ꯁꯤ ꯂꯣꯏ ꯏꯟꯗꯤꯀꯦꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯇꯆ ꯀꯣ ꯇꯆ ꯑꯗꯩ ꯁꯤ ꯅꯣꯞ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯁꯤꯗ ꯕꯇꯟ ꯀꯣ ꯂꯣꯏ ꯌꯥꯎꯔꯤꯀꯣ ꯍꯣꯝ ꯑꯗꯒꯤ ꯃꯥꯏ ꯕꯦꯛ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯅꯕꯀꯣ ꯑꯗꯒꯤ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯑꯗꯣ ꯁꯤ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯃꯊꯛꯀꯤ ꯀꯣ ꯔꯤꯗꯤꯡ ꯂꯥꯏꯠꯁꯤ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯟꯒ꯭ꯂꯥꯁ ꯍꯣꯜꯗꯔꯁꯤ ꯂꯩꯔꯦꯀோ ꯑꯗꯨꯒ ꯁꯤꯅ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯁꯤ ꯌꯥꯎꯔꯦ ꯗ꯭राꯏꯚꯔ ꯁꯥꯏꯠꯀꯤꯁꯨ ꯌꯥꯎꯔꯦ ꯂꯥꯏꯠꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯦ ꯁꯤꯗꯗꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯥꯏꯠꯁꯦ ꯁꯤꯗ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯁꯤ ꯀꯩꯅꯣ ꯂꯩꯔꯦ ꯒ꯭ꯂꯥꯁ ꯂꯩꯔꯦ ꯑꯗꯨ ꯍꯦꯟ ꯒ꯭ꯔꯤꯞꯁꯤꯗ ꯗ꯭ꯔꯥꯏꯚꯔꯒꯤꯁꯨ ꯁꯤꯗ ꯍꯦꯟ ꯒ꯭ꯔꯤꯞ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯃꯣꯟꯁꯨ ꯌꯥꯎꯋꯤꯀꯣ ꯍꯦꯟ ꯒ꯭ꯔꯤꯞꯁꯤꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯛꯇꯦ ꯃꯃꯥꯡꯒꯤꯁꯦ ꯃꯊꯪꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ IRBMꯁꯤꯗ ꯑꯃꯨꯛ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯣꯏꯕꯀꯣ ꯅꯪꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯁꯤꯠꯇ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯁꯤꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯧꯕꯒꯨꯝꯅ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯤꯅꯤꯁꯁꯦ ꯑꯗꯣ ꯁꯤꯁꯨ ꯀꯞ ꯍꯣꯜꯗꯔ ꯑꯃ ꯌꯥꯎꯔꯦ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟ ꯀꯣ ꯑꯗꯒꯤ ꯁꯤ ꯂꯦꯗꯔ ꯔꯦꯞ ꯁꯣꯐ ꯇꯆ ꯃꯦꯇꯔꯤꯌꯦꯜ ꯈꯔ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯃꯅꯤꯡ ꯁꯤꯠꯇ ꯑꯃꯨꯛ ꯀꯥꯈꯠ ꯌꯦꯡꯁꯦ ꯂꯦꯗꯔ ꯔꯦꯞ ꯉꯥꯛꯇꯅꯤꯀꯣ ꯂꯦꯗꯔ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯤꯠꯀꯤ ꯃꯅꯤꯡꯒꯤ ꯍꯦꯠ ꯔꯦꯁ ꯀꯣ ꯑꯍꯨꯝꯃꯛ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯍꯨꯝꯃꯛ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯀ꯭ꯋꯥꯏꯠ ꯁ꯭ꯄꯦꯁꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗꯁꯨ ꯐꯖꯅ ꯁ꯭ꯄꯦꯁꯦꯁ ꯑꯩꯒꯤ ꯐꯝꯃꯨꯔꯒ ꯃꯇꯨꯡꯗ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯗꯣ ꯁ꯭ꯄꯦꯁꯦꯁꯁꯦ ꯐꯖꯅ ꯂꯩꯔꯦ ꯊꯥꯏ ꯁꯞꯄꯣꯔꯠ ꯐꯖꯅ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯠꯀꯤ ꯀꯣ ꯍꯦꯠ ꯔꯦꯁꯁꯨ ꯐꯖꯅ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯦꯟ ꯒ꯭ꯔꯤꯞꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ACꯒꯤ ꯀꯣ ꯁꯤꯗ ꯐꯦꯟꯁꯤꯗ ꯃꯊꯛꯇ ꯑꯅꯤ ꯌꯥꯎꯔꯤꯀꯣ ꯑꯗ ꯁꯤꯅ ꯂꯥꯏꯠꯅꯤꯀꯣ ꯁꯤ ꯂꯥꯏꯠꯁꯨ LEDꯅꯤꯀꯣ ꯑꯗ ꯁꯤꯒꯤꯗꯩꯗ ꯀꯟꯇ꯭ꯔꯣꯜ ꯐꯦꯟꯒꯤ ꯀꯟꯇ꯭ꯔꯣल ꯀꯣ ꯁꯤꯗ ꯕ꯭ꯂꯣꯋꯔ ꯀꯣ ꯁꯤꯗ ꯂꯣꯏ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯗ ꯑꯃꯨꯛ 12 ꯚꯣꯜꯠꯀꯤ ꯀꯣ ꯁꯤꯗ ꯄꯣꯀꯦꯠ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃ ꯄꯤꯔꯦꯀꯣ ꯑꯗꯨ ꯁꯤ ꯌꯥꯝ ꯀꯟꯅ ꯍꯝ ꯑꯣꯏꯗꯦꯀꯣ ꯑꯗꯨꯝ ꯃꯤ ꯑꯍꯨꯝ ꯐꯖꯅ ꯏꯖꯤꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯑꯗꯨꯝ ꯐꯖꯅ ꯐꯝꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯏꯗ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯑꯃ ꯌꯥꯎꯔꯦ ꯑꯥꯔꯝꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯀꯣ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯗ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯁꯤ ꯐꯤꯆꯔꯁꯤ ꯌꯥꯝ ꯐꯖꯩ ꯀꯣ ꯁꯤꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯠ ꯕꯦꯜ ꯐꯝꯐꯝꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯐꯝꯒꯦ ꯍꯥꯏꯔꯁꯨ ꯁꯤꯠꯁꯦ ꯈꯤꯇꯪ ꯉꯥꯊꯔꯒ ꯔꯤꯀ꯭ꯂꯥꯏꯟ ꯄꯣꯖꯤꯁꯟꯗ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯦꯗꯖꯁט ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯁꯤꯠ ꯑꯅꯤ ꯂꯩꯔꯤꯀꯣ ꯁꯤꯠ ꯑꯅꯤ ꯌꯥꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯆꯪꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯁꯤꯠꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯐꯣꯜ ꯏꯖꯤꯂꯤ ꯌꯥꯝ ꯂꯥꯏꯅꯀꯣ ꯐꯣꯜ ꯇꯧꯔꯒ ꯃꯅꯤꯡ ꯀꯥꯕꯒꯤꯗꯣ ꯁꯤꯗ ꯅꯝꯃꯦꯗꯅ ꯁꯤꯗ ꯀꯣ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯣꯜ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯀꯥꯔꯒ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯅꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯀꯣ ꯁꯤ ꯂꯣꯏ ꯐꯣꯜ ꯇꯧꯔ ꯂꯩꯔꯦꯀꯣ
sini ada adagi ju sumaina fold tawraga ko adum koina luggage mayam puge harsu yam easily yam line to yare ko ado sigi maningi sisu ko AC vent relay ko mathakta sigi di kaimta warning letre AC gi damakta di ko adi hand grip sisu lo yawre ko sumsi yawre ko adi seat belt lo yawre everything aning lo yawre amang da phang ko maina samana ko mayam ngasigi video se side matang chida losinjarage mayam ado mayam na koi kari thui matamda seat belt sungchoi choi dana phabiyo aduga masa thorogana helmet choi choi dana appiyo har losinjarage